Manipuri ki atenba working season manungda Pm-Istv phase 3 ki thabak suba ngamloidra haibaki mi paiba hore. Kurumjari STB Palmiting Tabir Basingbu Taram Nokchari Paushandong Pizari. Manipuri ki atenba working season manungda Pm-Istv phase 3 ki thabak suba ngamloidra haibaki Miyamda mipaina bahore phase asida yauriba lambi nakalda khundariba singna athubada lambi semba hoba pamnari. Ministry of Rural Development ke senthang makhada tangkak naina state singda Pm-Istv ki makhada khungangi lambi sing all season road oihanaba lokhatpagi manungchana Manipur gi oina phase 3 da lambi semnanaba crore chatruka kunmapan sufna marifutaret kaitharakiba asida tender tobada chayetnaba wafam lakpadagi hojik tender hangduna lambi semdana leiriba asida maikai kayadagi lambi ase semna roidra haibagi mi painaba faunare hairi. Tangkak ani thongna centerna scheme masagi makhada section tawrakiba senfam masina tampak amadi chingi district sangi maru oina manung hanjanba mafam sing yauna chathok chashin yaba lambi shemnabani hairiba lambi sembagi thabak asiga mari leinana haukiba chahi gi September thada Rural Engineering Department MSRDA na notice thoklaga tender tharaknaba bidder slot tawki hairiba notice aduna Pm-Istv gi lambi yankhai taruk semnabagi thabakka loinana chahi manga maintenance tawnabagi eligible oiba status hida natraga central government ta register tauba contractor sing kauki. Rural Engineer Department na thokpa notice asida niyom lana central government na piriba standard bidding documents samdoklaga state ke authority na aningba apamba tawre haina All Manipur Contractor Association Forum ge maikai Rural Development ke Union Minister yauna wakat khiba leiki. Nakal amaromda Pm-Istv na chahi kunmanga mapung fabagi thoram amada red ki chief engineer TH Thembana paumi singda phase 3 ki lambi semba asida apunba senfam gi chada humpudi akhanaba lambi cement treated base sizinaraga semgadabani haiba guideline da yauri. Tender tauba matamda ministry ki chatna kanglon matong ina cement treated base experience leiraba amadi soil stabilization ki thabak sukiba contractor sing bidding taubada saruk yagadabani haiba wafam thamki masiga mari leinaba thabak sukiba state asigi local contractor sing dadi leitabana makoi gi maikai dagi yaningdaba phongdokhe. Manipur High Court fawbada tender asigi matangda case fawba file tawrakpa leire hojikso bidding tawkhraga su chayetnaba kaya ama leibana maram oiraga hangduna leiri. NIRDA na hariba thabak sing asi hojik fawba hoba ngamdragadi thabak adu drop tawnanaba khanghalakpa leiri hairi. Adubu madu handokpinaba state government ke maikaidagi haizabadi laikre karigumba drop tawrakpa tarabadi state na senfam puthoklaga lambi sing semba ngamloidabana awaba leigani state ki maikaidagi drop tawbagi wafam handokpinaba kana taksili haina phongdokpagi laikre. Center da karigumba Pm-Istv phase 3 drop tawkiba thoklabadi state asigi miyamgi mangjaba pigadauri state asigi miyamgi khalaga hojik working season ki matam oiringai phase asigi makhada semnanaba yauriba lambi sing asigi mafamda leiriba miyamnadi lambi semba horaga atenma matamda loishinba pamli. UN gi Food and Agricultural Organization a World Soil Day ga mari lainana pangtokpa Soil in 1 minute video contest one handful of hope ta Central Agricultural University Imphal na ahanba position tare hairi. Chahi nipan dagi tara manga fawbagi angang singda miteng thamlaga minute ama sangba video contest asigi damak tongan ba laibak singdagi healthy soil for healthy city haiba asida creative video humpurom lakhe. Masigi manungda India, Australia, Singapore dagi amamam amasung Brazil da ani selection committee amana khangatlaba matung miyamna vote pinakhibani one handful of haiba India gi mahut sinduna saruk yariba video asina chahi asigi ahanba position tare haina ngarang pangthokiba World Soil Day thoramda Food and Agricultural Organization laukthokibani. Minute amagi filamasi Assistant Professor College of Community Science Kau Imphal Tura Meghalaya Dr. Sabyasachi Mazumdar BSc Agri Aman Kumar College of Agriculture Meghalaya ICAR gi Scientist Lakshman Narayan Murungnathan amasung Professor Dipendra Thakura na puthokpani.
Laimarol Korjaikol-gi chahi ama chupna chathagadaba palan thoramgi manung chana ngasi the current trends of women's short story writing in Manipuri literature from 1980 onwards saiba asida symposium ama pangthokre. Sahitya Academiga kusamnaraga DIPR auditorium ke sampata pangthokpa thoram aduda ASC Netrazit member Manipuri Advisory Board Rajan Toijam convener Manipuri Advisory Board CA Subadani Devi President Laikolna Chingbana Sarukyaki Session ani thokna khaidokna resource person kayana tongan ba topics singda wangang kiba thoram adugi matangda CA Subadani Devi President Laikolna thoram asi maru oina nupi aibi singi wari macha singda yumfam oiraga pangthokiba symposium asi maru oina nupi aibi singbu yokhatuna imarol sahitya chawkhatnaba hotnabada nupi sungna saruk yanabagi pandam dani aibi nupi asi masing su hengalakpaga loinana sahitya academy award sing Fanglaktana wari macha natana saireng wareng na chingba lam kaya dasu khut thaduna afabal lairik kaya iduna puthoklagliba asida imalol sahitya chawkhatnabada nupi singchu achawa thaudang launabage mapung oiba pandamni haiki Koigi imarol sahitya haibasi sakhut patana koigi jati sakhut kadori banina aduna nupa nupi ani se akhoi khusam narakan se deida akhoi Imarol sahitya se sakhotnaba hotnabagi pandamda akhoi lekol gi su akhoi nipi aibi singsi akhoi gi tasengna hai taragadi thokpiraknaba akhoi masigi kanoma ayama matamda akhoi nipi masagi iningbagi wakhal leiba nipi singda akhoi sahitya akhoi gi lekol gi kano member oibiu haidana akhoi university gi angang sing inkhaliba mayama ma adagi sumnagi akhoi gi nupi only maitai khakchagi nasade akhoi maitai pangan gi angang pimcha mayamam su yauri aduna akhoina tawjari base lekolna tawjari base maroina akhoi imarol sahitya se sakhotna bagi damakta akhoi hona jabani huzigate mebrema tanglaminasi honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule dada Give him a key, you know. Other become more. Sigi yung say, next time, tina-checksin na laksi laga tamro ba ni ne? dada lang se juhar habaga amta kidarbo Asum na, mayam na machalbog na option lugum. Masigi yung masibu, aso yung antok da batagi. Next time, tina-napseli. Next time, juhar habating matok na nabasim ba ni? Zaman technology siya na na, concrete katok na tinaba matanda, kapag amok na hinggal adli. Next TMT, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matung makha tarakpa pauda Caesar Free Winter ENT Camp ngasi Caesar Hospital amadi ISTB ga puna khusamnaraga pangthokre ISTB office ta pangthokiba camp aduda tongan ba sinfamda thabak tawminari ba ISTB gi staff singda ENT ga mari leinaba nakong khanau amadi natona chingba sing doctor singna yengkhi ngasi gi Caesar Free Winter ENT Camp asiga mari leinana ISTB gi president Laitang Them Tombina ISTB gi staff sing yauna field da thabak tawriba pawmi singna mathau tawbada hospital chattuna ana layeng da matam chana chatpa fangdana laikiba adu kharada oirebasu khudong chaba asibu fangnabagi wakhalonda camp asigi office asida pangthokpani amadi Caesar Hospital na ISTB staff khudingmakta khudong chaba asi fanghanba asigi damak Caesar Hospital bu thagatpasu fangdokhi media is no media ko binina hoise sida khona sijiga ISTB ka apalagi healthcare mo pang tongpani akhoi chu weda healthcare taw she no su gai sana leiba eida mun khara khar hu ya pe tung si healthcare taw ni
Nagamapal Youth Development Club Nagamapal Fogwai Shangbam Lekai Anova Building ama Sagaliba Asida Lanai Company Singi Cable Construction Area Asida Tingliba Sing Mawang Chumna Tingbina Ba Club ke Maikai Dagi Appeal Torakli Chumna Tingdaba Cable Singasina Building Sabada Apanba Oire Haidi Lekai Asida Club ki premises ta leiriba Nagampal Youth Development Club ki nakanda Nagampal Phagoi Simam Lekai ki nakanda leiriba akhoi gi private companies mayam gi wiring leiriba mayam asi akhoi mafam khangdana mai gi jaga jaga da criss cross toroga leibna maram oiraga club ki building anoba ma sagat pada apanba piba thokle maram asina club ki building sagalakpa na maram oirakanda private companies singna wire sing asi isa gi Nagamapal Phagoi Simam Lekai da leiba isa Hapiramba wire sing asi amuktang fazana amuktang jaga chana hapinambagi damakta club ki maikai dagi press media gi thongda akhoi paujel pijari Aroibada Maroiba Pawamuka na Pizari Manipur gi atenda working season manungda PMGSY Phase 3 gi thabak suba ngamloidra haibage mi paiba hore Puzik Fawbagi na ISTV na Pizaba Pawmatang sa Lusinjare Mityang Tabi Bapumna Mapu Amukana Krumjari